Ngasi numidang wena phongkiba kangla paudagi maruoiba pau khara khangatjaraga miyamda khudo tamchike Manipurgi issue da khutlingduna yumlonaba ama oine nungsi chanana leiminase MP Sanajauba Rajya Sabhagi member Ningthau Sanajauba laisembada Manipurgi issue da khutlingduna yumlonaba ama oine nungsi chanana leiminase haina Mizoramgi MP ke Banlan Bena da chaksinwa thamkhre wafamase Mizoramgi Rajya Sabhagi MP ke Banlan Benada Manipur da thokliba irang asi loichinaba kuki job furuki tongamba administrative unit thamgadavani haina phongdokhiba wafam adugi paukhum oine Ningthau Sanajauba laisembana phongdokhibani Ningthau Sanajauba laisembagi paukhum aduna hai MP Balan Benana Mizoramgi thabak thoram khakta da pukning sangbiyu Manipur manunggi oiba issue da de khutlingdilaktabane henna fagani aikhoi nungsi chanana yumthangnaba state ama oina adumak leiminase Lansimba yadraba pangkai lansilaklaga wangangbagi thabakti tahoidabana phai haiba akamba wafamsing thamduna MP Balan Benana Ningthau Sanajauba laisembana pakhum piki panba yabadei Manipur da thokliba irang asi loisinaba Mizoramgi MP Balan Benana Manipur da president rule thamduna kuki jo singyu oiba tongamba administrative ama thamgadabani haina phongdokhibani makha tarapa pauda Kangpopi district ki Makhal village da popi thare khangbadagi popi singyan thanaba changlubada kuki khulai paiba singna attack chatharakiba adugi chapchaba pakhum pigani GM Kangpopi district ki Makhal village da kanaguma miyoi kharana lona popi thare haiba khangbadagi Makhal village authority amasung district asigi additional SP na luchingba tim amana popi sing adu yanthaba changlubada popi sing adu bathare ba kuki khulai paiba singna attack chatharakhre kuki khulai paiba singna chatharakiba attack adugi chapchaba paukhum pigani haina Chief Minister Nongthoma Birena thajaba pikhre Chief Minister Nongthoma Birena mahaki X account da thagalapa post aman hai Makhal village authority na popi thabagi mayokta akamba thabak lakholakpa si thagatle popi thaba amade madugi thabak singda chenaba khudimakki mathakta central force amade state force na akamba thabak lakhotkani habagi Thajaba Chief Minister na pibaga loinana Manipur dagi drug mapung phana muthatnaba honabada mipum khudimak saruk yaminasi hainasu Chief Minister na miyangi pungning singsilakli panba yabade haukiba yumse kaisa numikki ayu pung 12 makharom taba matamda Makhal village volunteer singa Kangpopi district police ke additional SP na luchingba tim amaga punna popi sing adu yanthaba changlubada popi sing adu buthari pa kuki khulai paiba singna attack chatharakhibani hariba kuki khulai paiba sing adu numit marini ki manungda phaduna matik chaba charak piba galonana Makhal village ta thariba popi pambi sing mangta angadabani haina Makhal village authority na Manipur lengak ta khanganba leikhrabani makha tarapa pauda NCPCR Manipur da laktabagi maram taksilunaba Delhi da chatlagani Kaisam Pradeep Kumar Diribam da kuki militant sing ne imung amagi angang ahum amadi nupi ahum pharaba matung tamthina hatkiba thaudo adugi matangda Manipur Commission for Protection of Child Rights ke maikadagi National Commission for Protection of Child Rights NCPCR amadi National Commission for Women NCW team amalaktuna haktengna yingsinnaba haijabada nomakhaki khongsata National Commission for Women ke team amalaklambabasu National Commission for Protection of Child Rights ke oinadi lapagi wafam khangalaktribasigi asengba ama khangdoknaba Manipur Commission for Protection of Child Rights ke chairperson Kaisam Pradeep Kumar hayeng Delhi da chatuna taksilagani hairi hiram masigi matangda ngasi anisuba MR Gate manakta Social Welfare Department ke manungda leiba Manipur Commission for Protection of Child Rights ke officer paugi mipam ama pangthokre paugi mipam aduda Kaisam Pradeep Kumar na hai Commission na thokliba sahi amaga thani pan helaklaba irang asida sahi taragani pan ge manungda leiba angang singda atamna target tarakpa si yamna lebak thibane jiribam gi nupi angang taruk phakibaga Commission gi maikedege National Commission for Protection of Child Rights amadi National Commission for Women da Manipur dagi DGP Security Advisor Council SP singda che thaduna phagiba sing hingna phangnaba thabak laukhatke adubu lebak thibada taruk asiba haksang oina phangke madugi matungda amu hanna NCPR gi maikedege so moto case ama lokhatpagalonana amu hana NCPR
amadi NCWꯗ ꯆꯦ ꯊꯥꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ November 18ꯗ NCWꯒꯤ ꯇꯤꯝ ꯑꯃ ꯅꯣꯡꯃꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯂꯝꯕꯒ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ NCPCRꯅ ꯆꯠꯅꯤꯡꯕ ꯃꯐꯝꯁꯤꯡ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯛꯇꯕ ꯑꯁꯤꯗ National Commission for Protection of Child Rightsꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯋꯥꯐꯝ ꯄꯤꯔꯛꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯅꯕ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯇꯛꯁꯤꯜꯂꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯆꯔꯥꯡꯅꯕ ꯊꯣꯛꯇꯨꯅ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯐꯝ ꯑꯅꯤꯃꯛ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯈꯤꯕ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯅꯤꯃꯛꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝ November 23, ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 12 ꯐꯥꯎꯕ ꯌꯩꯊꯣꯛꯈ꯭ꯔꯦ꯫ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯕꯗꯒꯤ ꯍꯧꯈꯤꯕ ꯍꯥꯎꯁ ꯑꯅꯤꯃꯛꯀꯤ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯃꯗꯤ ꯑꯥꯗꯅꯤ ꯒ꯭ꯔꯨꯞꯇ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯇꯨꯅ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯆꯔꯥꯡꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯁꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕ ꯉꯝꯈꯤꯗꯕ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯃꯊꯪ December 10 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯁꯦꯁꯟ ꯑꯁꯤꯒꯤ ꯉꯁꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯂꯣꯛ ꯁꯚꯥꯗ ꯍꯥꯟꯅ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯃꯔꯛꯇ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕ ꯂꯣꯛ ꯁꯚꯥꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯝ ꯕꯤꯔꯂꯥꯅ ꯃꯤꯐꯝ ꯌꯩꯊꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯍꯟꯗꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯟꯁꯄꯦꯛꯇꯔ ꯁꯉꯥꯄꯝ ꯏꯕꯣꯇꯣꯝꯕꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯑꯌꯥꯕ DGPꯅ ꯄꯤꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ May 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯔꯝꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖ MPTC ꯄꯪꯒꯩꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯏꯟꯁꯄꯦꯛꯇꯔ ꯁꯉꯥꯄꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ DGPꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯍꯧꯈꯤꯕ November 18ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯏꯟꯁꯄꯦꯛꯇꯔ ꯁꯉꯥꯄꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯔꯤꯖꯥꯏꯅꯦꯁꯟ ꯑꯗꯨ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯖꯤꯔꯤꯕꯥꯝꯒꯤ OC ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯇꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯂꯕ ꯃꯇꯨꯡ ꯍꯧꯈꯤꯕ November 13ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯏꯟꯁꯄꯦꯛꯇꯔ ꯁꯉꯥꯄꯝ ꯏꯕꯣꯇꯣꯝꯕꯤꯕꯨ MPTCꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪ ꯏꯟꯁꯄꯦꯛꯇꯔ ꯁꯉꯥꯄꯝ ꯏꯕꯣꯇꯣꯝꯕꯤꯅ SP ꯖꯤꯔꯤꯕꯥꯝꯒꯤ ꯈꯨꯠꯊꯥꯡꯗ DGPꯗ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯤꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯪꯒ꯭ꯔꯥꯝ ꯇꯨꯏꯆꯤꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯔꯦ꯫ Ngarangsu ꯅꯣꯡꯃꯩꯔꯥꯎ 30 ꯍꯦꯟꯅ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯍꯥꯏꯕꯗꯤ ꯁꯕꯨꯈꯣꯛ ꯈꯨꯅꯧ, ꯁꯕꯨꯈꯣꯛ, ꯁꯅꯥꯁꯥꯕꯤ ꯑꯃꯗꯤ ꯁꯥꯟꯇꯤꯈꯣꯡꯕꯥꯜ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯌꯥꯝꯅ ꯇꯣꯏꯅ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯊꯪꯅꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯧꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯃꯥꯏꯀꯩ ꯑꯗꯨꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯕꯨꯈꯣꯛ ꯈꯨꯅꯧ ꯚꯤꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯝꯕꯝ ꯊꯣꯏꯕꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:05 ꯇꯥꯕ ꯃꯇꯝꯗ ꯁꯕꯨꯈꯣꯛ ꯈꯨꯅꯧꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯇꯨꯏꯆꯤꯟ ꯁꯪꯒ꯭ꯔꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯨꯝꯊꯔꯛꯂꯒ ꯁꯕꯨꯈꯣꯛ ꯈꯨꯅꯧ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯈꯣꯛ ꯍꯧꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯩꯇꯩ ꯈꯨꯜꯒ ꯅꯛꯅꯕ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯔꯥꯎ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯕꯨꯈꯣꯛ ꯈꯨꯅꯧ ꯃꯅꯤꯡꯒꯤ ꯕ꯭ꯔꯤꯛ ꯐꯥꯔꯝꯒ ꯅꯛꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯑꯃꯅꯁꯨ ꯅꯣꯡꯃꯩꯔꯥꯎ ꯈꯔ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩꯔꯥꯎ ꯈꯔ ꯀꯥꯞꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯁꯨ ꯁꯥꯏꯂꯦꯟ ꯈꯣꯡꯗꯨꯅ ꯁꯕꯨꯈꯣꯛ ꯈꯨꯅꯧ ꯕ꯭ꯔꯤꯛ ꯐꯥꯔꯝ ꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯀꯥꯞꯇꯨꯅ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯒ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯊꯛꯇꯒꯤ
ꯀꯨꯝꯊꯔꯛꯂꯒ ꯃꯩꯇꯩ ꯇꯝꯅ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯦ꯫ ꯉꯔꯥꯡ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯑꯗꯨꯗ ꯁꯕꯣꯀꯣ ꯈꯣꯟꯅꯧꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯅꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯄꯥꯟꯈꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯈꯔꯅ ꯌꯨꯝ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯐꯧꯗꯣꯛꯂꯒ ꯐꯛꯂꯥꯡꯅ ꯆꯤꯡꯕꯗ ꯄꯥꯟꯈꯤ꯫ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯕꯣꯀꯣ ꯈꯨꯅꯧꯒꯤ ꯃꯅꯤꯡꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯇꯨꯏꯆꯤꯟ ꯁꯪꯒ꯭ꯔꯝ ꯍꯥꯏꯅ ꯈꯪꯅꯕ ꯀꯨꯀꯤꯁꯤꯡꯅ ꯂꯪꯒꯣꯏ ꯆꯟꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯇꯧꯊꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫